I mean ke atun gonmai none district wrestling agent gi joint action committee gi chairman ni 2019 last part tegina 2022 first part phau bagi agent ama oi bagi phangpham thokpa honorem p dabagi akoi wakat yam toukhre cm da natraga dc gi through da mayam da khanghan lakpani adubu ngasi phauba wa se tabi dabagi date 7 gi December phauba ekoina automatum deadline pikre adubu kaisu moina answer phangdabagi hojik ekoi agitation hauragani maramdi agitation date 9 midnight tegena national highway 2037 ikuni blockade hauragani haibisi mayamda khanghanjari aduna asigi blockade manung sida mayamna su area gi village authority cso kaya marumna support to view haina mayam da dum khanghan jari